Chief Minister Nongthongman Birena Luchingliba BJP Lengak asina sasan pairakpadagi mayai kaba nisa umang kokthokpa amadi popi thabagi mahutta mayokta tongan ba khongthang kaya lokhatuna lakli Lengak asina popi thabagi mahutta atopa senthok leiba pambi sing thana ba paikhalakliba thabak thoram singge banung channa lomi amana Komla thaduna ngasidi senthok leina hingmangamkre Senapati district ki manung channa leiba Makuilong village dagi lomi amana Chief Minister N Virenge war against drugs bu mapung fana Sogaladuna, Popi Pambi Thabagi Mahutta Komla Pambi Sing Thabagi Thabak Chatharakiba Aduna Ngasidi, Komla Pambi Sing Asi Mahayan Baga Loina Mai Park Nahing Bangamle. Department of Horticulture Madi Lomi Aduga Loina, Pangtokiba video conference Amabu CMN Virena Mahaki social media account Facebook ta share Taukiba Aduda, Komla Sing Asi Atubamatamda Village Adugi Nupi Singna Heklagani Amadi, Horticulture Department the Thaduna Manipur Lengakna Komla Sing Asi, Yuan Bagi Thabak Sing Paikat Bigani Haina Fongdoke. Lomi Aduna Makhatana Fongdorakpada, CMN Virengi War Against Drug Pu Sogaladuna, Komla Thabagi Thabak Asi, Horticulture Department Galoina Chatharakibane, Komla Chatruk Thabagi Manungda, Hozik Pambi, Chama Mahi Pale, Hek Payarakle, Masi Sarakda Lupa Lak Amaga Makai Gisan from Oigani Haina Fongdoke.